North Korea na Russia da khulai piba hokre. Mamang thada North Korea gi dictator Kim Jong Un amasung Russian President Vladimir Putin gi marakta yamna tangna thokpa thokdok oina summit meeting pangthoktuna khulai gi yanaba purakre haina thajakraba matungda North Korea na Ukraine da sathariba lan asida mateng pangsinba oina Russia da khulai piba hokre haire. Russia gi space port oiriba Vostok ni Cosmodrome da Kim amasung Putin gi summit meeting pangthokraba matungda khulai piba gi pawasi lakhibani haina maming matha phongdokidaba US ki official amage wafam CBS News na report tauke North Korea na Russia da khulai pidibase anauba tungkoina chathagadaba supply chain oigadra natraga akaknaba mawongda supply tawribra amasung maduge khulangwaina North Korea na Russia dagi kari phanggadawri haibana chingba akupa maroldi khangdri haina report adu da haike panba yabade Kimgi Russia khongsat adu da North Korea na Russia da artillery cell sing pigani amasung madugi khulangwaina Russia na makoige khamthengna sophisticated oiba khulai amade technology North Korea da pigani haina thajakhe masigi wafam sina North Korea gi maikaidage akanba threat mayok nariba South Korea na yamna nungnangba pokhe